Ngasigi maru eba pau rapid antibody test kit Manipur lana sizinaba horakle COVID-19 positive oi de haiba khangdoknabagi surveillance khakta da sizinagadaba rapid antibody test kit sing lanai oina mioi kharna loan na lenga ki satna kanglon kaina sizinaba horakle masigi sumathakta ICMR na sizinaba thingraba China na saba COVID-19 rapid antibody testing kit sing state asida lanai mioi kya na pam na sizinare press na phamu pawgi matung likhun matmana hai Press na phangba pawgi likhun amana hai mayang Imphal AC gi manung chanba Phawak Chau Zilla Pariyat na konba mafam kharada lanai oina repeat antibody test kit sizinaraga lenga ke ayaba yaudaba mongda miyoi kharana COVID test tawrambani hari Pausnai Phawak Chau area gi yamna thodang chauraba elected representative masayauna miyoi kharana lanai oina repeat antibody test kit singasi lairaga mafam adugi miyoi kharada COVID-19 positive oi de haiba khangdoknaba test tawrambani hari Pausna hai area adu positive oiba miyoi yorakpadagi Manipur lenga ki health department ki maikaidigi hayang maya Imphal Phawak Chau amadi Wangoi area gi oina COVID-19 test tawthoknaba thorang tawduna lairibane adubo elected member adu yauna miyoi kharana yamna ngangamdabagi mawongda area adugi miyoi khara makhoigi idigi rapid antibody kit sizinaraga test tawbagi pawasi mari leinabasingda khangnarakibani hairi Pausina makhatana hai rapid antibody test asidi surveillance khaktada sizinabani amadi masina diagnostic ki hiramda sizinaduna COVID-19 confirm tawbiyaba nate karigumba param ngaktana sathakiba test aduna kanagumba miyoi ama negative oire haiduna laingakna sathagadoriba official oiba test tawnaba kaubasida tholaktrabadi madugi saisa kanana pugadoguri Phawak Chau area da sathakiba test adu COVID-19 gi testing tawbigi param khangba miyoi yauna tawkiba natabana maduda kariguma pamdaba thodok thoklabadi madugi seksak miyam gi mihut oiriba miyoi aduna puba ngamgadoribra haina hangnarakli mamangna pauksi esina ICMR na ayaba pidaba test kit kaya marum atangba mamal lanai pharmacy singda yonbaga loinana miyoi kayana param ngaktana sizinaba horakpagi wofam miyam amadi mari lenaba singda pawdam khiba leikrabane amaromda ICMR na China na saba COVID-19 rapid antibody test kit sing asi China na saba company ani khaktama ayaba piramlaba matungda madusu sizinaba thingrabane adobo haujik phawbada China na saba test kit kya lanai pharmacy singda phangliba asigi likhun lengakna thidoknaba honabagi Mami tadri matam sana asigumba lenga ki mari lenaba authority gi ayaba yauduna yoliba COVID-19 test tawnaba kit sing asigi likhun thido haudrabadi lamdam asida COVID thengnanaba honabada achauba khurau ama oirakpa yai haina health department gi masak maming takthokningdaba doctor amana pauksi asida phongdorokli marak thana mapan gi oiba atenba pawng tanga mayamda share tawjage mihatpegi 21 police na kaptuna hatkhrei BJP gi Luchingba Krishnananda Rai bu Englishing ani mangada hat kibagi case te accused ama oiriba Rakesh Pandey Lucknow gi Sarojini Nagar Police Station manakta kuthokna ba amada Uttar Pradesh Special Task Force na kaptuna hat kre haina Inspector General of Police Amitabh Yasna haiki UP gi Mau district leiba Rakesh Pandey alias Hanuman Pandey lupa lakh amagi mana lakthokliba mi amane mak phaba pawniba criminal amani amasung sathiba crime kya marumgi accused ni November 18 English ani ga mangada atopa miyoi tarukka loina hatkiba Krishnananda Rai Muhammadabad constituency digi MLA ni case ki investigation adu UP police digi CBI da sinnakar hanasu pawsina makhatari tahaidaba masum yamna nungaitaba Manipur da thokpa content masang khatanga mayamda share tawjage asan man pidabadagi yumbuna tanthoralaba miyoi tara laifam leitabadagi awaba kya mayoknare Manipur yauna malem singba thungna COVID-19 gi laina laisana achaubo sathing piduna laibak kya gi economy bu sathina sokanbata natana miyoi lakh kya asi ana thokanduna wana ribegi phibam sing yengladuna lamdam asigi lup kya nasu kagi bara loba sindoi khoma yaroi amadi marup mapang tawbada thingba laigani haikiba laikhrabani adubo state asigi tongan mafam singda kagi assignment pidi haina yumdagi tanthokpirakpa amadi sufam numfam leitabana sara henba miyoi kya yaunare haina maikai kya gi miyoi singna phongdoknarakli se chemistry thapak tawba insang napi yonba amadi tongan ba sinfam kya thabak tawba yari poktigi miyoi taramo hapta golapati gi asanba yum amadagi yum mapuna ka assignment pidre haina ngarang yum adudagi tanthokpirakre hairi ka assignment pidi haiduna tanthokpirakraba miyoi sing adugi posai kya amasu assignment pidri fawba lawba yaro hena solun sinduna thambikre
Hauzik oina lepham leitraba miyoi sing adugi manungda miyoi khradi manak nakna leiba khangna chanaba asanba yumda leiba miyoi singi manakta leiri miyoi khra amana hauzik phawba lepham leitabadagi kangaungna duna leiri hairi asanba yumdagi tanthokpirakraba miyoi sing adugi marakta chana thaknaba leitabadagi sara henba miyoi kya amasu yaure maru oina imung manung sing adugi angang singi phibam yengbada yamna nungaitaba phawi haina su manak nakpada leiba nupi amana su paukse asida phongdorakli paukse kya loop kya na lockdown manungda kage assignment lobu yaroi haina phongdorakiba loop kharagi manakta su satlaga wakat luba laikre adobo yum mapu sing aduga loop sing adugi miyoi singa khatnaraga adumak tumina laikre makata na loop ki maikai digi su wafam amata ngasi phawba phongdokpirakiba amadi yum mapu gi matakta action amata lokhatpa su laitri maramaduna hauzik oire phibam asida mayumda hanbasu yada asanba yum aduda leibasu yadabana khamthingna khudungsadaba awaba kya mayoknare maramaduna mari leinabasingna amadi laingakna hiramasigi matangda miyeng sangbiduna akhanaba thabak thoramsing paikhatpiyu hainasu asanba kada leiba miyoising aduna phongdorakhi asanba yumda leiba miyoi amana hai COVID-19 na maram oiduna mafam kayada containment zone lauthokraba matam asida thabak sufam nampham khangdana leiringagi ser asida asanba yumdagi tanthokpirakpagi thawong asi yamnamak nungaitaba thodo amani atopa mafam singda chatlaga leibadasu akiba phawba amadi khangna chanaba miyoi sing manakta changduna leibasu laina asina maram oiduna changhaningdaba maramna khudungsadaba kya mayoknare matam sangna lockdown tawkhibana thabak sufam nampham leitaba amadi saningai thakningai leitringagi wan leliba ser asida laifam leraktabana amukki hen asobo sathing ama piba haibadu oire maramaduna lamdam asida leibiriba mari leinabasingna asiguma thawong asigi matangda miyeng sangbiduna laifam leitraba miyoi sing asigi mateng pangbiyu hainasu phongdorakhi marak thana mapan gi oiba nungaiba paw mamuk mayam da share tawjaramge school sing September da hanglagani UK PM UK gi school sing lagliba September da amuk hanna hangnaba government na warep lawraklibasi social economic model gi miyeng yawba tangai fadaba wari imni hane British Prime Minister Boris Johnson phongdokrei pandemic asigi akiba leijarabasu school sing khudong thiba amata thawandana operate tawba yagani haina mahakna makhatana phongdokhi hanadagi hena phagalaba mawongi state and trans system ama yaudana school sing hangba tarabadi horakpada thengnariba laisatki phibamdagi saruk ani hena sauna sahi asigi ningtham thada COVID-19 laisatki ani suba ipom ama Britain da lakpa yai haina tha asigi anganbada study amana warning tawkraba matungda Johnson school sing hangdokpagi wafam asi phongdorakibani Nomaizing numita mail da phangba kalam amada Johnson haiki madudi school sing amu hana hangdoktuna mairoi singbu mai masing tambada mai onsin hanba haibasi national priority amani matungda mafam kya lockdown thamlakpa matamda school sing na ikon kona thingani haina sagolse numita pangthokiba mifam amada su Johnson na phungdoki haina atopa poksi amagi report ta pankhi maru oiba workers sing angang sing khaki natana England gi school sing national lockdown manung hokiba March ta thong lona kiba matungda June thada mahiroi kharakhak lairik tamba yanaba amuk hana hangki lebaki oiba tangai fadaba tawdaba yadaba ama oina government na mahiroi khudimak September gi anganbadagi amuk hana school kahanba pami hana Johnson na phungdokhi pawasi losilakpo oina hauji Manipur gi leib rajniti gi saranabagi matangna mayam content masang khatang share tawjaramge Congress MLA singi marakta CLP leader o ibobi yaningdaba hengalakli MLA Ayamba MPPC post gi resign tawnakre opposition Congress MLA singi marakta CLP leader o ibobi yaningdaba leptana hengalakli hayeng pangthokkodorbi assembly mifamna chief minister N Birena lusingba sakar sigi mayokta no confidence motion thanganaba ngasi anirak suba oina numidang waram pung 5 dagi 3 fawba yamna maru oiba pangthokiba Congress legislature party gi mifamda MLA Ayamba lakidre Congress ki MLA kun mari gi manungda MLA tarak humde katamak saru yaki hairi social leader o ibobigi leadership ta yaningdaba amasung thajadabadagi Congress ki MLA Ayamba makoina pairamba MPCC ki posting dagi resign tawkhre loinana makoi gi resignation papers sing party ki president pising Grehanes Pauksina makata loisilakpada maru eba content masang khatanga mayamda share tawjaramge grocery shop amasu manamasing yoliba mafam sing COVID-19 sandokpagi mafam oire center laiba asigi oina grocery shop manamasing yonpham amadi atai posta yonpham sing asina yamlaba miyamda COVID-19 laina sandokpagi maram amu oihelai maramaduna laina asidagi mi sibigi sang hanthanaba state amasum union territory singna hairiba kanglup asigi miyoi sing soidana thubada COVID-19 test tonaba union health ministry na kankhre